Sakhang-daba singna ngarang amasung ngashigi lonnaba ahing nongyai matung minute 57 chatpa matamda FCI Godown ga Naknana Sangaiprou Maning Leikai gi Lambi Mataida bom Pokhaihallamle pau asigi matung ina local met oigani thajanari bom adu Imphal West District ke manung chana leiba Sangaiprou Maning Leikai gi yumlak sing phauduna chatliba lambi gi mataida pokhai khibani hairi Thaudo adu da lambi ga thangnana leiba yum ahum lomgi wal amasung yumgi saruk khara pokhai khiba bom mache na panbadagi akaya toithokhi adu moinamak thaudo adu da thoidokpa mi sokpa panbadi yaukhide hairi thaudo adu gi pau phangbaga lamphel police ki team ama laktuna yengshinkhi FCI da duty tauba CRPF ki team amasu thaudok thokfam da laktuna yengsinki Hogjingmaki oina bom adu kanana kari maram gidamak Pokhaihallamli banu haiba chapchana khangba ngamdri Police na thaudo adu gi matang da case ama lokhatkre nakalamaromda FCI da Sakhang-daba singna sale gi demand ga mari leinana bom pokhaihanba gi thaudo adu thokhankhiba oigani chingnari